अहानबदा मरुएबा पाव थौबाल डिस्ट्रिक्ट की डीसी ऑफिस कॉम्प्लेक्स मनुंगदा लैबा 63 सुबा बीएसएफ बटालियन की बी कंपनी पोस्टा मथौ तौरिबा बीएसएफ पर्सनल अहुम चप मानबा लैना लायोंगदगी लायकतनबा ngamdana लैखिद्रे हाइरी अवांग नोंपोकी स्टेट सिंग मरक्ता अवांग नोंपोकी स्टेट सिंगी मरक्ता एयर कनेक्टिविटी फगतहन्नबगी पांदमदा मिनिस्ट्री ऑफ सिविल एविएशन मणिपुर लेंगाका खुसमनदुना हयेंगदगी हौना एलायंस एयर की फ्लाइट सर्विस इम्फालदगी लैबा हौरगनी हाइरी अमदी मणिपुर असे अपिकपा लमदम अमा ओइजरबसु लमदम असना अवांगबा थाकी फम पाइबा ऑफिसर कया इन आर्मी दा पुथोकपा ngamli हाइना चीफ मिनिस्टर नोंथोंबम बिरेना सिंगथाख्रे खुरुमजरी नारिस विंडो मणिपुरी न्यूज मिरेंग ताबिरि पुमनांगपु गीतांजलि साइरेमना तराम नौचरी हौजि पुंजा सफाबगी मपुंग अबा पाउसिंग मियामदा संदोंना पिजरी थौबाल डिस्ट्रिक्ट की डीसी ऑफिस कॉम्प्लेक्स मनुंगदा लैबा 63 सुबा बीएसएफ बटालियन की बी कंपनी पोस्टा मथौ तौरिबा बीएसएफ पर्सनल अहुम चप मानबा लैना लायोंगदा लायकतनबा ngamdana लैखिद्रे हाइरी पुलिस के पाव अमना हाई ngarang अयुपुंग 9 मिनट कुनगा तरुक लोम तारकबदा जम्मू एंड कश्मीर की जॉरियन पुलिस स्टेशन की मनुंग चन लैबा इंद्री पटनदगी रविंदर सिंह चाही निफुगा तरुक अपोकपा 𝐋𝐢𝐯𝐿 𝐁𝐫𝐴 हेड कांस्टेबल असी मसागी फमुंगदा सोर होनबा ngamdana लेयंबदगी खुदकता थौबाल डिस्ट्रिक्ट हॉस्पिटल दा पुखतुना अहानबगी लायंग चथकी तुंगदा रिम्स हॉस्पिटल दा रिफर तौदुना लायंग की अदुमकपु लायकतनबा ngamdana लैखिद्रे महाग 63 सुबा बीएसएफ बटालियन ए कंपनी की हेड कांस्टेबल नी हाउजिंगना बी कंपनी दा अटैच तौदुना लैबनी हाइरी मतम इकान कानदना ngarang नुमिदांग पुंग 3 मिनट 35 रोम ताबा मतमदसु उत्तर प्रदेश की नांगला खैरशीरदगी चंद्र चाही यांखैगा मरी अपोकपा 𝐻𝐻 सिंह कौबा बी कंपनी असिमक हेड कांस्टेबल असिसु डीसी ऑफिस थौबाल की कॉम्प्लेक्स मनुंगदा लैबा सेंट्री पोस्ट मथौ तौरिंगैदा वांथरकपदगी डिस्ट्रिक्ट हॉस्पिटल दा मेडिकल ट्रीटमेंट चथरबा मतुंग रिम्स हॉस्पिटल दा रिफर तौखी अदुमकपु महाक लायकतनबा ngamdana ngasi नोंगालमदाई पुंग अमरोम ताबदा लैखिदबनी हाइरी अमरोमदा ngasi अंगनबा अयोग पुंग मंगा ngapigani pung amaga minute kunga mangarom chatokpa matamdasu battalion asimak ke Vivendra Singh Rawat chahi nipuga manga asisu chak manaba layongda narakpadagi langol da laiba siza hospital da pukhatuna laikanaki mahaksunga se pung ani minute rom tarakpada laikatnaba ngamdana laikhidra hairi thaudok asigi matangda 63 सुबा बटालियन बीएसएफ बी कंपनी के सब इंस्पेक्टर मनीष कुमार सिंह थौबाल पुलिस रिपोर्ट तौरपदगी पुलिस अननेचुरल डेथ की केस रजिस्टर तौखरे हाइरी पावसना हाई थौबाल डीसी कॉम्प्लेक्स लैरिबा बीएसएफ पर्सनल सिंह खंगहौदना ओइरगलिबा लैना लायोंग सिंह असिदगी चेक्शन थौरांग लौखतहौनबा पांदमदा कॉम्प्लेक्स असिदा लैरिबा सिक्योरिटी पर्सनल सिंहगिदमक डीसी थौबाल अहंतम सुभाषना ngasi नुंगथल डिस्ट्रिक्ट हॉस्पिटल थौबाल गा खुसमनदुना इलेक्शन काउंटिंग हॉल दा मेडिकल चेकअप अमसु पांगथोखरे अवांग नोंपोक की स्टेट सिंगी मरक्ता एयर कनेक्टिविटी फगतहन्नबगी पांदमदा मिनिस्ट्री ऑफ सिविल एविएशन मणिपुर लेंगाका खुसमनदुना हयेंगदगी हौना एलायंस एयर की एरोप्लेन सर्विस इम्फालदगी लैबा हौहलगनी चयोल अमदा अहुमलक एलायंस एयरना इम्फाल दिमापुर इम्फाल गुवाहाटी इम्फाल अमदी इम्फाल कोलकाता इम्फाल की सर्विस लहनगनी हिरम असगी मतंगदा मिनिस्ट्री ऑफ सिविल एविएशन मिनिस्ट्री असगी ट्विटर हैंडल दा थागलकपा पोस्ट अमदा मसिना स्टेट असगी ओइना चथोक चसिंदा हेना खुदोंग चाबा अमा पिबत नतना ललोल इतिक अमदी लम कोइबा मियोइसिंदा हेनासु खुदोंग चाबा अमा फंगलगनी हाइरी पनबयाय मदुदी ममांग चाही की दिसंबर 19 दा पांगथोखिबा पावगी मिफम अमदा चीफ मिनिस्टर नोंथोंबम बिरेन सिंहना हाइरिबा वाफम असि पावमी सिंदा खंगहनबसु अमा लैख्रबनी नुमित अदुदा एन बिरेन सिंहना हाइखिबदा हाइरिबा अलायंस एयर की फ्लाइट सर्विस असि हेक हौबदा
मियोय अमना हाइरिबा मफम अहुम असिदा चथोक चसिन तौबा मतमदा फ्लाइट की ममल लुपा लिसिंग मंगा खक्तमक ओइगनी करिगुम्बा मसिदगी खरा हेंदोक हेंजिन लाक्लबसु हेलक्लिबा सेनफम अदु मणिपुर लेंगाकना पुथोकनी हाइना फुंगदोकिबा वाफम लेख्रबनी हयेंगदगी हौगदोरिबा अलायंस ईयरगी सर्विस असिगिदमक सोशल मीडियादा थागलखिबा पोस्ट अमदा नोंथोमम बिरेन सिंहना प्राइम मिनिस्टर नरेंद्र मोदी सिविल एविएशन की यूनियन मिनिस्टर किंजारापू राम मोहन नायडू लोइनना यूनियन मिनिस्टर ऑफ स्टेट मुरलीधर मोहोल न थागतपा फोंदोरकली मणिपुर असी अपिकपा लमदम अमा ओइरबसु लमदम असी अवांगबा थाकी फम पाइबा ऑफिसर कया इंडियन आर्मी दा पुथोकपा ngamli अवांग नोंपोक्तगे लेफ्टिनेंट जनरल मरी पुथोकपा ngambagi manungda manipurna ani puthokpa ngamkhre haina chief minister nongthoma biren singna ngasi singthakre ngasi ahanba manipur rifle ki bucket hall da pangtokhiba 8 lakh suba armed force veteran day gi thawramga chief guest oina saru yakhiba nongthoma biren singna thawram aduda makhatana haikibada apikpa state asina achangba mioi khara puthoktuna lebak ase ngak senbada saru yabagi chawthokchaba aikhoida fawi atay state singa ratio ki changda yengnarubada manipurna armed forces ta officer kaya puthokpada masing heli hauzik army officer chahum manipur dagi oiri masiga loinana maraiba ngakpada thawaina ponthapi khraba lamdam asidagi haurakhiba army personnel khudimapu lengak asina ikai khumnaba utuna lakli haiki हम साउथोक चनिंग ने कोई मणिपुर की पॉपुलेशन से हार्डली 30 लाख मुक्तने तो मसले तो हम साउथोक चनिंग से कोई आर्मी रैंक ऑफिसर से बोथ नेवी एयर फोर्स एंड आर्मी अहुम कनो सिदा डिफेंस की सिदा कोई सब्जेक्ट टू कंफर्मेशन अराउंड 350 ऑफिसर्स ले ऑफिसर रैंक सिंगसी मक्ते तो उरंगनी लेफ्टिनेंट जनरल ब्रिगेडियर कर्नल कैप्टन मेजर होल्डर मैम उबिरंगनी से कोई पर कैपिटा दा our Manipur might be the highest who contribute our army officer to the nation. nahan ai keno ki da khoi ki INS ki launch to bugi do isalui Rajnath ji ne karine madai the navy ki officer mayam yorme even nuclear submarine ki commander se he was from Manipur. How we are contributing for the nations, how our people sacrificing for the nation, sidai da khoi we should proud to them ne ko sok to ko dem akoi je sok to ko hite akoi je takat padi hai aduga sok to ko hite sok to ko takat ko khene ko sok to ko dem ne ko maram de khoi out of 4 lieutenant general in the entire northeast 2 are from Manipur, Himalaya and the LNC. Sigi proudness se koi laigire bani sangraba Indian military ki history da sangraba Indian army ki history da sangraba nation ki history da northeast ki lairiba karor manga tara ki marak sidai da lieutenant general mari da 2 are from Manipur. aduna khoi se singdhanaba wai khu gi taibam ne adagi takatpam ne ani su de le chok thok ko hita bai da khoi chok thok ko de mo khoi gi dam ta mang da thamaga khoi chok thok ko de Nakal Amaromda District Administration Jiribamna Sinduna Jiribam ki Chingdong Laikai da Leiba DC Office ki Conference Hall da 9th Armed Force Battalion D ki Thauram Chamna Pangthokre ngasi ki Thauram asida Jiribam da Leiba tongan ba ex servicemen Singsu Saruyaki loinana DC Krishna Kumar IS na achamba khudol oina lengyan fi yanduna ex servicemen Singh Butaram na oki Thauram aduga mari leinana Deputy Commissioner Jiribam Krishna Kumar na phongdokibada leibak asi ex servicemen Singh na tawriba thabak Thauram Singh bu thagatpa phongdoki amasung santi leiba lamdam ama oina ba hotnabada Armed Forces Singh lawkiba thaudangna ngasi aikhoina santi oina leiba ngamlibani haiba wafam kayasu phongdoki Eastern Command के General Officer Commanding Lieutenant General R.C. Tiwari na ngasi Chief Minister Nongthoma Biren Singh ga unakre Chief Minister ki Secretariat ta unaba aduda 3 Corps ki General Officer Commanding Lieutenant General a visit is Pendarkar amadi Inspector General Assam Rifle South Major General Rab Roop Singh Su loinaki Nakal anina unaba aduda security kangkat hanba security masal gi marakta coordination lehanduna lamdam asigi miyamda ngak shena thamnabagi matangda wari sanaki ngarangsu Assam Rifle ke Director General Lieutenant General Vikas Lekharga Chief Minister Nongthoma Biren ga su unatbat lekhrabane
hauze loktak pat ki oiriba fibam loina pat asigi oifam thokpa pak chawba khangdoknabagi matangda Chief Minister Nongthumbam Birena chair lauduna mahake secretariat ngasi mifam ama pangthokre haiba mifam aduda loktak pat ki oiriba environment ki fibam sing loktak pat ta lana lam khopchilakpa amadi pollution kaya thohalakliba singi matangda su khanaki Chief Minister Nongthumbam Biren Singna social media da thagalakpa post amada pat asina aikoi gi leijari ba akoi bagi kal natural amadi sanmitlon gi fibam da achauba kana ba kaya ma piri maram asina mipum khudimang na pat asigi mahausa da gi leijarak laba saktam asibu kanna ba khona bada tangai fade haina ba wafam sing from dokki ngasigi mitfam adu da work minister Govindas Konthaujam PHED minister L Susildro education minister TH Basanta Kumar Water Resource Minister Awombom Nyumai, MLA Singh, Loktak Development Authority LDA ki Chairman M Asni Kumar, Deputy Commissioner Kayasu Saruyaki. Manipur ki Health Department na lamdam asida mamang chahi ki December 3 gi hauduna Chatharakliba numit chamani gi oiba tuberculosis campaign mai pakna changsin khibada Chief Minister Nongthumbam Birena Department asibu mipum khudingmakta Thagat pa phongdorakli changsin khiba campaign asida mioi lising taragi mayada TV laina sing screen tawki loinana miyam da laina asigi matang da miyam da mamutana khanghan baga loinana lamdam asida TB free oihenna ba honari campaign asiga mari lainana ngarang health minister Dr. Sapam Ranjan Singh na amadi health service ki official singa chief minister ki secretary ta unaki Manipur University ki makhada leiba college singda lakliba January ki tang 13 ki pangthokadariba college ki mikhalda mireb oina thokadaba candidate singna college campus manungda campaign chathaba natana mapanda mikhal ki campaign chathaba tawbiganu haina apunba mahairoi luf taruk haibidi MSF Desam KSA Sok AIMS yauna mahairoi luf amadi college students union election gi monitoring cell gi convener Morangtem Laxman afungdokre wapam ase college student union gi oina college singi pangthokadoriba mikhal gi code of conduct lauthokpaga iroina na ngasi kai sampata leiba IPSA gi IPSA gi office da paumi singa unabagi thauramda phongdokhibani mahakna makha tana phongdokhibada mireb sing mahairoi singna sakhangnaba A3 size ki poster amakhak college campus adugi borta thetpiu loinana card poster exam routine chingba yenba amadi makhal amatagi mawongda mireb adugi sakta khudam oiba yaba thabak thauram tawba yaroi hairi mikhalda afaba mihut ama puthoknabo wakhalolda mikhalgi code of conduct asigi matung inna voter singi yumda chatuna vote khomba amadi voter singbu lokthok lokshin tawba yaroi matik chaba mireb khanjaba ngamnabo khudimakpu open debate amasung discussion tawhanba yabagi ayaba supiri mikhal gamari leinana chakcha haijana ba amadi makhal amatagi nisha college campus ta sizinaba yaroi loinana college masagi mahairoi natana college campus manungda campaign tawba yaroi adubu official oiba maramgi dama kanagumbana changlabadi yahanba adubu mahak adu election ga mari leinaba oibadi yaroi college campus manungda election campaign ga mari leinana cell amadi pochai khudol tamnaba yahaloi monitoring cell gi member amadi loishan gi member khudingda candidate inner agent proposer seconder amadi counting agent oibagi ayaba pide hairi hariba chana kanglon sing asi mirep oigadaba mahairoi singna ngakna chatkadabani loinana code of conduct sing ngakna chattaba mirepna mai paklabadi mahakpu phampuba yaroi resign tawgadabani haina phungdoke manjin shelasina akan namongda akoi ning chamule dan kalima sianalam nalwa Generally, the police authority staff authorities do manjin shelasina akan lakot chakani harasi so akoi hamjari lena asi namatna akoi chana kalwala sin manunda chana kalwan tara marika akoi manjin shelasina mairo kuna asida marina election asidi stakeholder kumak ki nahoga hamjari karibunda asidi chana kalwan sin asidi wa mada akoi police sina election committee authority na chana kalwan sin asidi wa marika kalimot और मैं अभी कुछ फंगा भी कई मुकदमे चिंगा दो अकोई निकल थे ना भाई याद ना बा मरे ना कई वो थे ना ना बहुत कार है बहुत मासी इलेक्शन माई पाल है तो माँ को रिजाइन तो हम लोग खुदा ना अम्मा को लखों लखनी है बस ना तो मैं हमारे थंजे
𝐂 Road Transport Driver Union Asinduna ngasi Lamjing Lekai Lakhipur Jiribamda Kuntraga Suba Drivers Day 2025 mapung phana pangthokre Thoramaduda Laikhidraba Drivers Singi Maphamda Tilliba Miyamna minute ani tumina leptuna ikai khumnabasu utkhi amadi Laikhidraba Singi photo da Miyamna Laishu katuna ikai khumnaba utkhi ngasi Thoramga mari lenana all Jiribam Road Transport Driver Union ki General Secretary 𝐾𝐢𝐯𝐞 na haikibada Koirangaida Laiba Ariba Airfield da driver kayana January gi tang 13 dagi chayol ama chupna driver singpu hanthaba mityang da yengbiba amadi orpinai bibagi mayokta khongjang ama changchin khiba numit adudagi hauraga ngasi faubada chahi khudingi January gi Tarik Taraga Mari Asi Drivers Day Haina Palan Tauduna Lagli Numit Asibu Ningsingbo Oina Jiribam Dasu All Jiribam Road Transport Driver Union na Sinduna Ngasi Thoram Adu Pangtokpani Haiba Wafam Sing Thamki Loina na Drivers Sing Asi Thawai Kubak Tahaptuna Miyamgi Nongmagi Tangai Fadaba Changdaba Yadaba Machak Sing Adu Mafam Amadagi Mafam Amada Yonaba Honavada Ajoba Taudang Lauriba Sinfam amani adubu driver singna matam gi khudong chadaba mayok naba leiba lambi da chatpada thengnaba awaba kaya pidanaba apel tauke Pegi driver sing asi hawai kubak ta hapuna miyam ni no gi tangai phadaba sangdaba yadro masak sing adu mafam amadagi mafam amada yaunanaba konabada asomba thudang loriba sinfam amani aduna hariba isininaw sing asibu matam gi khudong sadaba mayok na balai riba adagi lambi da chatpada thengnaba awawa mayam asi tv danaba all Jiribam Road Transport Driver sing ni mai kai dagi ai na sinjaraga manukna sinjari February ki tarik taraga nithoi da pangthokadaba All Manipur United Club Organization amukogi Kuntranithoi Suba Foundation Degi Mangwainana amukona yaima ai hospital khangempali pankha huidrom laikai amadi tongan ba local club mairapai bisinga kusamnaraga Manipur gi mafam kayada free eye camp cum distribution of spectacles lem na mit layeng ba lem na hidak amadi ano yenthokpagi thauram makha chathari ngasi January tarik taraga marida Imphal West District ki Wangoi AC gi samurau kaithal da energetic youth development organizations edo samurau kaithal amadi samurau kaithal maira lufka khusamnaraga anirak suba oina free eye camp cum distribution of spectacles ki program pangthokre ngasi gi thauram aduga mari lenana amuko gi president Fairoizam Nando Luwang na phongdokhibada amuko gi foundation degi mangoinana miyam gi oiba thabak mathang pangthok chakhigani free eye camp su makhatana Manipur gi tongan ba mafam singda pangthoktuna lemna ano yenthokpa amadi lemna mit layeng ba asida ngaudong cataract leiba yawram labadi makhoibu operation tawbada amuko amadi yaima eye hospital na pangba yaba mateng singsu panggadori haina phongdoki free eye camp cum distributions of spectacles ki thoram asida punamioi chahum yankhailom layengki aduga ano ki mathau taba mit soklaba mioi singda lemna ano yenthoki koi amukogi Kuntranithoi Suba Foundation degi mangoinana mathang akoi miyam goi bathabak sing chathajarak badugi matungina ngasisu akoi free eye camp asi samro kithenda pangthok charibani akoi miyai chawmena layeng gadaba akoi free eye camp ni koi masi mit lem layeng bagalorena lem hidak piba lem na anok piba de mathau taba sing akoi gi cataract leitana ngogdong leitana mathau taba na ba sing di operation darkar wargasu akoi maduda operation to matamda khagempli pangkha bidom lekai da leiba yai mai hostang ko chamnaraga koi lai mating chong pangweni Paisa putoktuna coaching tauba ngamjadaba mahairoi kayada lemna coaching phanghan bagi damak mahairoi kayana chief minister amadi minority department bu apenba phongdorakre ngasi CM Lairik Haiminasi program gi makhada movets na funding tauduna pangthokpa free remedial coaching program gi makhada TJ center gi oina mahairoi chani henbada lemna school bags stationery items sing minority department ki khuthang da yenthoki
Thorom aduda mahairoi kayana hojik matamgi mamal tangba coaching sing paisa puthokuna yawba ngamjadrabasu lairaba mahairoi kayana seltingdana lemna coaching program pangthokpana khudong chaba kaya panghalle haina lengak asigi chief minister amadi minority department da thagatpa amadi apenda phungdonaraki thorom aduda minority department ki joint director PH Babananda na chief guest Linda Ningombam joint director Alam Ajan APO Mobage Pamina VPTG Longjump Rose Kennedy Aeronautical Engineer General Managers Sparkle Edu Service na guest of honor oina saruyaki Thorom aduda school asigi principal Dr. Benita Devi Alangbam na preside tauki Sigi coaching se tawbi basi akoi sum yamna so haro yamna sunungai ado matung tawbi so akoi kaina so tawbi ne hairame khata na akoi junior sing bu tawbi ne hairame sisu yam nungai harawe aduga akoi 12 ki oina akoi 12 ki tawbi sisu yam thagachari sumaina mi mayam pana coaching thaba private hadi paisa tinga coaching thaba ngamjadaba singda sumaina free coaching tawbi base akoda sukimati kana khani oza mayam nasu phajana takbi tambi akoda aduga sumaina extra coaching tawbi base sida akoda mayam improve lai kuma hana phangmada yamna harawe adu CM sir na omkaina mutung takpada su sumaina 6 months remedial coaching center je mayam mutung takpada sindi duna omkaina koida khudong tam review koida yamna thina kana ba phange haidi coaching tatpa ngamjada ba khoi mayam ama lairi sugumba singdi sumaina CM na sindi badagi akoida khudong jaba phanganduna omkaina koida larik se knowledge na ama bihambada mating pang NEP 2020 ki makhada undergraduate course singda skill enhancement course hapsilakpa asina mahairoi singda chauna kana bapiragani haina SCERT ki director Ahaibam Romel Singna Fongdokre wafam asing asidagi hauduna GP Women College ki Central Hall da numit ini chupna pearl culture induced breeding in fish and mushroom cultivation ki matang da chathagadaba teachers training program haudokpagi thauramda chief guest oina saruk Yaraduna Haikibani, GP Women's College Dana Manjuri University Amadi Directorate of SCERT Government of Manipur Napuna Kusam Naduna Sinduna Pangtok Kiba Training Program Haudopagi Thorom Aduda GP Women College ki Principal Hizam Romi Devina President Professor 𝐋𝐢𝐯𝐿 Singh Dean School of Life Sciences DMU na guest of honor oina amadi Program Coordinator Dr. 𝐼𝐿𝐿𝐴 Associate Professor Department of Zoology DM Science Dr. A Pinocchio Department of Botany DM Science Sarugyaki Thoramga Mari Lenana Ahaibam Romel Singna Makhatana Haikibada ngasi pangthokliba program sina haurakliba naha singda skill development ga loinana masana masabu thabak pibagi mayol ama oigadawri haibada haiman bathokloi training program seminar workshop singdagi phangba knowledge sing tasin khomjin runa syllabus curriculum semduna teachers education da hapchilaga mahairoi singda yawba ngamlagani haiki thoromga mari lenana handbook amasu phongki thoromga mari lenana program coordinator Dr. 𝐼𝐿𝐴 haikebada graduate course ta yauriba skill enhancement course asina practical oina mahairoi singda training piduna masana masabu thabak pijaba ngamlagani haiki matam amatada punna training tawbagi khudong chaba oidabana oza singda hana preference piraba matung saruk yariba oza sing na fangadoriba losing kaya mahairoi singda khanghanduna mipal tangdaba chawkhatpa khunai ama sembada achoba thodang loba ngamlagani haiki practical tawraga hands on tawraga ngang sing sida takpi ge dawne sisina kai do hange da moido asagi hayeng earning tawnaba or any kind of moine business owning ga su thapok phangdikanda any type of tobiya ba sericulture togera farming bu togera pearl culture togera mushroom togera reach out tawnaba oza singda hana kano aim tawani da oza ma takpo kanda satra mayam de yoweba satra mayam ko at one time da ko dingam da mina ko adana oza hana training piraga satra dum yorane na
aduna sisina kan dorake da nang sagi khoi graduation tamme degree yam bai harga thabak thongba ngai dana leiba aduguma myam do moi da thabak ama pibi bawani da sigi course na Zik arab da maroi bapa Thawal District के DC Office Complex manung da laiba 63 suba BSF Battalion ge B Company post da mathau tawriba BSF personnel ahum chak manaba laina layong da laikat nabang ngamdana laikhidre hairi Awang nongpo ke state singi marakta air connectivity fagar hanabagi pandam da Ministry of Civil Aviation a Manipur lenga ka khusamna duna hayeng dagi hauna Alliance Air gi flight service Imphal dagi leiba holagani Amadi Manipur asi apikpa lamdam ama oizarabasu lamdam asina awangba thaki fam paiba officer kaya Indian Army da puthokpa ngamli haina Chief Minister Nongthumberam Birena Sinthakre Ngasigi oinadi Nardus Windona sandok chaba nimidangi pau matang soida losinjare mideng tabri pumnam po mukana khurumjari